NIA na fakiba Palal Kuki Tronglaubi Thokdokta amata chenade lana mara sijinbani UKNA Census Office mamangda protest tauba mahiroi sing tan khaibada ama soklei tear gas ki maikhuna nupi mahiroi ani ama suwan tharaktuna laikanakre Census operation ki thabak lepkadabani haiba demand tawraduna Imphal East District ki Porongpa laiba Directorate of Census ki office ta campaign for Just and Fair Delimitation JFD ki student wing ki kangbu amana protest tawbada police na tear gas amasung stun grenade langsinduna pokhaibada mahiroi ama soklei atopa ani nawan thakre Soklaba thongmi adugi maming di khangembam pilot kawi mahaki makhongda stun grenade pokhaiduna sokhibani aduga nupi macha ani na wantharakibani hayengdagi state asida haugadoriba yungkok thibagi thabak haudringe mamangda state asida NRC update tawgadabani haina JFD na changsilakpa khongjang asigi saruk ama oina JFD student wing gi thongmi singna census operation gi office solo na bahona ki adubu mafam aduda duty tawramba Manipur police ki team amana khongjang loi sing adu thattuna thamki student wing gi thongmi sing aduna office tamna changsin na bahona rabasu security force singna get loan sinuna thamki badagi makhata na office aduda changsin bangam khide maduda khongjang loi sing aduna get mamangda famjinduna census tawbagi order thokpa yaroi no NRC no census amadi no IDP settlement no census haiba kholau kaya lauki khongjang aduga mari lainana JFD student wing gi convener naure wangam bana hai chahi hum helaba irang asina miyam awaba fibam amada lairingai cherak asida census tawba haibasi matang chade matam khara census tawbagi matam yeithok piyo haiduna mari lainaba singna takna duna lakli adubu miyam gi apambagi mayokta lainga asina namfuda census tawna ba thorang leptana pai khali Tungi mirol kanana bohona bada mahiroi kunai na changsilakliba khongjang asida political party ki khena balaitana lainga asina ikai khumna pham thoi haidi Amit Shah gi khongchat mangwainana protester kaya marum police na fajinkre Union Home Minister Amit Shah gi alwar khongchat mangwainana amuba firal pairaga protest tawna bohona rakhiba mahiroi kaya marum police na fajinkre Amit Shah na Rajasthan ki chief minister Banjalal Sharmaga loinina alwargi Vijayanagar ground pangthokpa public meeting amada wanganga dabani loinina state aduda lupa crore 6279 longi tongan development projects sing sanga dabani police ki report na high RR college ta amisa hana sahagi khongchat mangoi na ambu firal pairaga khongjang changsina bahona rakhiba mahiroi sing police na fajinduna thamlei Delhi ki Jantar Mantar da Cockroach Janata Party na changsin kiba khongjang da security forces na lathi charge tawkibagi mayokta mahiroi singna khongjang changsin na bathorang lokhalakpani Rajasthan ge hojik oriba lambi thongi phibam Fisheries Department da senja thumja tawba amasung student union gi Mikhal pangthok handabagi wafam so mahiroi singna pukhatna ba sem saduna laiki Indonesia da yuwa habada yangkhaiga mathoi sire Richter scale da 7.7 gi changda kanba yuwa habagi thodo ama thokkibada Indonesia gi mioi yangkhaiga mathoi sire Mioi chama hena sopa nangkhibaga loinina mioi lising kaya mai makai thadokna safakadaba mafam singda chenakre building ya tekai amasung landslide na amangata thokraba mafam dagi thorakpa ngamdana laiba mioi sing rescue workers singna kanbagi thabak leptana chathari local gi matamda thangje numiki ayuk pung 5 ga minute 49 tabada thawdo asi thokhibani US Geological Survey gi report matung inna East Nusa Penggara province ki Flores Island da epicenter oikiba yuwa habagi thawdo aduna mafam kaya marum paksan amangata thowanki lainung da kilometer 10 luthaba mafam da epicenter oikibana ka henba mongda amangata thokibani Deputy Health Minister Benjamin Paulus Octavian sana phungdokibagi matung ina Asokpa kunthaka taruki phibam luna lairi thawdo adu thokraba matungda mioi lising 5 rom mayumakai thadokuna safagadaba mafam singda hongdokhanki Pokpi district ki Langka village ta Kuki narco terrorist singna lengmai michamani hatkiba ahum soon kiba condemn tawi kokomi Haukiba August 3 mari ge ayuk pung 3 makhairom tabada Kangpokpi district ki manung chanba Langka village ta Kuki narco terrorist singna chatharakiba ambush ta lengmai michamani hatkiba amadi ahumna so apan nangkibagi thawdo adu kokomina akanba mongda condemn tawi Haukiba Jun thada lengmai micham taruk tamthina hatkibagi justice pangdringai gi chairak asida nauna amuk michamani hatkiba amasung ahumna soon kiba thawdo asi lamdam asigi yellow furup singda atamnana chathaba yamna ka henba thawong amani haina kokomina thadorakpa cherol amana haidi Cherol asina makhata na haribana thokiba thawdo asi chatliba tha asigi nipan da chief minister Yamna Khemchana Kangpokpi district ta chakwa thawrang amasung ing tapa hanjilakna ba chatkiba khongchat ki chayol ama fadringai da thokiba thawdokni chief minister ki khongchat asida lamdam asida ing tapa hanjilaklagani national highway hangdoklagani haina phungdokhiba wafamga yamna tayonnaba ama oina tholakkiba thawdo amani amarom da chaliba tha asigi taraga nithoi ahanba Manipur Rifles ki parade ground da pangthokiba display on the initiative toward Bringing normalcy in Manipur haiba phaгаtlaba khulai sing utkiba thoram aduda CM na lamdam asigi ching amasung tamda losilaga thamniba khulai sing
नुमित 15ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯅꯤ ꯍꯥꯏꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯒꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗꯕ ꯁꯥꯡꯂꯕ ꯆꯍꯤ 3 ꯍꯦꯟꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯁꯤ ꯗꯦꯜꯂꯤ ꯂꯩꯉꯥꯛꯅ ꯆꯠꯊꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏꯗꯕ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯃꯛꯅ ꯃꯊꯧꯅꯥ ꯂꯩꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯅꯠꯇꯦ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ 4ꯗ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯤꯑꯦꯝꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯅꯈꯤꯕꯒꯤ ꯄꯥꯎ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯃꯃꯥꯡꯊꯛꯇꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯄꯔꯤꯡꯁꯤꯡ ꯁꯥꯡꯅ ꯌꯦꯡꯕꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯆꯠꯊꯕ ꯑꯐꯣꯡꯕ ꯂꯥꯟꯗꯥꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏꯗꯕ ꯑꯃꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯕꯤꯒꯗꯕ ꯑꯁꯤ ꯆꯍꯤ 3 ꯍꯦꯜꯂꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯨꯡꯗ ꯄꯨꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯅꯈꯣꯏꯒꯤ ꯃꯣꯡꯐꯝꯗ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯅꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯕ ꯃꯇꯝꯗ ꯂꯩꯉꯥꯛꯇ ꯇꯥꯟꯗꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯗ ꯃꯤꯍꯥꯠ-ꯃꯤꯄꯨꯟ ꯆꯠꯊꯔꯒ ꯇꯥꯟꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯌꯥꯎꯗꯕꯒꯤ ꯃꯆꯠꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯇ ꯇꯥꯟꯕ ꯗꯤꯃꯥꯟ ꯅꯠꯇꯦ, ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯊꯣꯛ-ꯂꯥꯟꯊꯣꯛꯅꯤ ꯈꯟꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯃꯤꯍꯥꯠ ꯈꯟꯊꯕ ꯉꯝꯗꯕ ꯂꯩꯉꯥꯛꯄꯁꯤꯡꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯃꯤꯍꯥꯠ-ꯃꯤꯄꯨꯟ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯊꯕꯛ ꯂꯧꯈꯠꯂꯨ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯞꯊꯗꯅ ꯑꯊꯨꯕꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯃꯁꯥ ꯃꯊꯟꯇꯅ ꯏꯪ-ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯟꯕ ꯃꯑꯣꯡꯒꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯈꯨꯇꯧ ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃꯒꯤ ꯂꯤꯆꯠ-ꯁꯥꯖꯠꯅꯤ ꯍꯥꯏꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯑꯃꯗꯤ ꯃꯍꯩꯁꯪꯁꯤꯡꯗ ꯊꯦꯠꯁꯤ꯫ ꯏꯪ ꯀꯨꯝꯖꯥ 1891ꯒꯤ ꯄꯨꯋꯥꯔꯤꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯑꯪꯒ꯭ꯂꯣ-ꯃꯅꯤꯄꯨꯔ ꯂꯥꯟꯗ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣ, ꯃꯃꯤ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ, ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯁꯪꯁꯤꯡ ꯑꯃꯗꯤ ꯃꯇꯝ-ꯃꯇꯝꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯑꯣꯐꯤꯁꯅꯆꯤꯡꯕꯗ ꯊꯦꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯃꯇꯝ-ꯃꯇꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕꯁꯤꯡꯅ ꯃꯈꯣꯏ-ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯐꯝꯐꯝꯒꯤ ꯍꯦꯛ ꯃꯅꯤꯡꯊꯪꯕ ꯐꯛꯂꯥꯡꯒꯤ ꯁꯔꯨꯛꯇ ꯊꯦꯠꯄꯒꯤ ꯑꯌꯥꯕ ꯂꯩꯔꯤꯕꯁꯤ ꯚꯥꯔꯠ ꯖꯥꯇꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ, ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯊꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯑꯗꯨꯃꯛ ꯎꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯐꯣꯇꯣ ꯊꯦꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯍꯥꯏꯕꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ, ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯃꯗꯤ ꯑꯇꯩ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣ ꯊꯦꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗꯁꯨ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇो ꯊꯦꯠꯄꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ, ꯁꯪꯁꯊꯥꯟ, ꯑꯦꯟ.ꯖꯤ.ꯑꯣꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯐꯣꯇꯣ ꯑꯁꯤ ꯊꯦꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯏꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯆꯨꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯂꯥꯛꯄ ꯈꯛꯇꯗ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯅꯕꯒꯤ ꯑꯐꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ꯫